Angjing achobada leiba Group Center CRPF na sinduna ngasi Tiranga Bike Rally pangthokpaga loinana Patriotic Band Performance utkre Force asigi Patriotic Outreach Initiative ki saruk ama oina Tiranga Bike Rally adu Manipur amasung Nagaland Sector CRPF ki Inspector General Rajendra Narayan na lamthaduna Imphal gi tongan ba lambi sing fauduna Laipak ki Machu ahum ki firal paiduna chatki Rally aduda Force asigi personal amasung imung manungi miyoi singsu sarukyaki Tungda Kanglada Group Center Imphal gi CRPF band na makoigi ningthi jaraba band performance utki miyam gi wakalda marepak nungshiba amat oiba amadi Manipur miyam ga afaba mari thamnanabagi CRPF na chapchana thabak tauri haina phongdurakli